ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯁꯔꯤꯇꯥ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯈꯨꯡꯒꯪ ꯑꯃꯗ ꯅꯤꯡꯉꯣꯜ ꯀꯧꯕꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯁꯦꯡꯉꯤ, ꯃꯤꯒꯤ ꯑꯋꯥꯕ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯖꯩ꯫ ꯑꯗꯨꯕꯨ ꯃꯤꯅ ꯎꯁꯤꯠꯇꯕ ꯌꯥꯗꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯅꯤꯡꯉꯣꯜ ꯀꯦꯊꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ "ꯏꯅꯦ, ꯁꯦꯜ ꯂꯧꯈꯤꯕꯗꯤ ꯊꯥ 3 ꯐꯥꯔꯦ, ꯁꯦꯟꯗꯣꯏꯁꯨ ꯄꯤꯔꯛꯇꯦ꯫ ꯈꯔ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯂꯥꯛꯂꯤꯅꯤ꯫ ꯑꯩꯁꯨ ꯁꯦꯟꯗꯣꯏ ꯈꯔꯁꯤꯅ ꯏꯃꯨꯡ ꯄꯨꯔꯤꯅꯤ꯫ ꯀꯦꯊꯕꯤꯅ "ꯏꯕꯦꯝꯃ ꯅꯤꯡꯉꯣꯜ, ꯏꯅꯦꯁꯤ ꯅꯪꯒꯤ ꯁꯦꯟꯗꯣꯏꯗꯣ ꯁꯣꯏꯗꯅ ꯄꯤꯅꯤ꯫ ꯑꯩꯒꯤ ꯌꯨꯝꯗꯒꯗꯤꯅꯦ ꯁꯦꯜ ꯊꯧꯕ ꯂꯥꯛꯀꯅꯤ꯫ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯦꯜ ꯌꯥꯝꯅ ꯇꯣꯟꯕꯤ ꯃꯥꯟꯈꯤꯅꯤ꯫ ꯏꯁ, ꯉꯛꯆꯔꯦꯗ! ꯑꯩꯒꯤ ꯁꯦꯜꯁꯨ ꯂꯧꯕꯤꯕ, ꯑꯗꯨꯒ ꯁꯦꯟꯗꯣꯏ ꯄꯤꯅꯤ ꯈꯪꯗꯦ, ꯑꯗꯨꯒ ꯁꯦꯜ ꯊꯧꯕ ꯂꯥꯛꯀꯅꯨ ꯀꯥꯏꯅ꯫ ꯑꯗꯨꯗꯤ ꯏꯅꯦ, ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯟꯗꯛ ꯊꯥꯁꯤꯗ ꯄꯤꯔꯛꯑꯣ." "ꯀꯔꯤ? ꯅꯪꯒꯤ ꯁꯦꯜꯒ ꯂꯩꯇꯦ ꯍꯟꯗꯛꯇꯤ, ꯃꯊꯪ ꯊꯥꯗ ꯄꯤꯅꯤ꯫ ꯁꯦꯟꯗꯣꯏ ꯄꯤꯅꯤꯡꯗ꯭ꯔꯗꯤ ꯁꯦꯟꯗꯣ ꯄꯤꯔꯛꯑꯣ ꯁꯠ-ꯁꯠ." "ꯏꯕꯦꯝꯃ, ꯅꯪꯁꯦ ꯁꯦꯜ ꯌꯥꯝ ꯆꯣꯞꯄꯒꯤꯅꯤ, ꯅꯌꯨꯝ ꯄꯥꯟꯕꯒ ꯈꯪꯗ꯭ꯔꯤꯗꯣ." "ꯏꯁ, ꯀꯔꯤ? ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯦ ꯀꯥꯏꯅ? ꯑꯗꯨꯗꯤ ꯈꯪꯅꯤ, ꯅꯪꯒꯤ ꯅꯧꯄ꯭ꯋꯥ ꯑꯃ ꯂꯩꯕꯗꯣ ꯑꯗ ꯂꯩꯁꯤꯟꯒꯦ ꯈꯪꯅꯤ." "ꯏꯄ꯭ꯋꯥꯒ ꯂꯩꯖꯗꯦꯗ ꯏꯕꯦꯝꯃ, ꯅꯪ ꯂꯧꯅꯕ ꯁꯦꯜꯗ ꯆꯣꯞꯄꯤ." "ꯑꯣ, ꯑꯩꯅ ꯁꯦꯜꯗ ꯆꯣꯞꯄꯒꯤꯅꯦ ꯏꯅꯦ ꯍꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯔꯤꯗꯣ." "ꯏꯕꯦꯝꯃ, ꯅꯪꯅꯦ ꯅꯌꯨꯝ ꯄꯥꯟꯕ ꯁꯨꯈꯪ ꯈꯪꯉꯣꯏꯀꯣ ꯅꯪ." ꯅꯤꯡꯉꯣꯜ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯍꯥꯏꯔꯛꯄꯒꯤ ꯁꯥꯎꯅ ꯃꯌꯨꯝꯗ ꯏꯁꯧ ꯂꯥꯡꯗꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥ ꯊꯣꯏꯅꯨꯅ ꯃꯆꯥ ꯁꯥꯎꯔꯤꯕꯗꯨ ꯎꯗꯨꯅ ꯆꯩꯔꯛꯂꯝꯃꯤ꯫ "ꯍꯩ, ꯃꯤꯅ ꯁꯦꯟꯗꯣꯏ ꯄꯤꯕꯤꯔꯛꯇ꯭ꯔꯕ꯭ꯔꯣ? ꯅꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕꯁꯨ ꯃꯌꯥꯗꯦ꯫ ꯁꯦꯜꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯞꯄ ꯏꯆꯥꯁꯤꯕꯣ ꯃꯥꯒꯤ ꯅꯨꯄꯥꯒ ꯑꯃꯠꯇ ꯁꯦꯝꯕꯤꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯏꯁꯣꯔꯁꯤꯁꯨ." "ꯍꯣꯏ ꯃꯥ, ꯂꯩꯁꯥꯕꯤ ꯐꯥꯔꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ, ꯌꯨꯝ ꯉꯟꯅ ꯄꯥꯟꯕ ꯌꯥꯗꯦ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯨꯄꯥ ꯑꯃꯠꯇ ꯀꯣꯏꯍꯟꯗ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯍꯥꯏꯕꯤꯔꯤ꯫ ꯑꯩ ꯌꯨꯝꯒ ꯁꯨꯛꯄꯥꯟ ꯄꯥꯟꯂꯣꯏ ꯈꯪꯅꯤꯕ ꯅꯣꯏ." "ꯍꯥꯏ, ꯌꯥꯔꯦ ꯌꯥꯔꯦ, ꯃꯤꯅ ꯁꯦꯟꯗꯣꯏ ꯄꯤꯔꯛꯇꯕꯒꯤ ꯏꯁꯧꯗꯣ ꯏꯃꯥꯗ ꯇꯥꯏꯅꯔꯛꯑꯅꯨ꯫ ꯆꯥꯛ ꯊꯣꯡꯂꯨꯔꯣ." "ꯑꯦ, ꯑꯩꯈꯣꯏ ꯇꯣꯝꯕꯅ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕ? ꯃꯥꯁꯨ ꯈꯔ ꯊꯣꯡꯉꯣ ꯍꯥꯏꯌꯨ ꯆꯥꯛꯁꯤ." "ꯃꯇꯥꯎ ꯁꯅꯥꯊꯣꯏ ꯍꯣꯏꯗ ꯆꯠꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯅꯪꯅ ꯆꯥꯛ ꯊꯣꯡꯗꯗꯅ ꯅꯨꯄꯥꯅ ꯊꯣꯡꯒꯗ꯭ꯔꯣ? ꯈꯔ ꯉꯥꯎꯖꯁꯅꯨ, ꯅꯨꯄꯥꯅꯤ ꯃꯥꯗꯤ." "ꯅꯨꯄꯥꯗꯤ ꯆꯥꯛ ꯊꯣꯡꯕ ꯌꯥꯗꯕ꯭ꯔꯣ ꯏꯃꯥ? ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ꯫ ꯑꯉꯥꯡꯁꯦ ꯏꯃꯥꯅ ꯆꯩꯗꯕꯒꯤ ꯑꯩꯒꯁꯦ ꯑꯃꯠꯇ ꯎꯁꯤꯠꯇ꯭ꯔꯦ." ꯅꯤꯡꯉꯣꯜ ꯁꯥꯎꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯈꯝꯕꯒꯤ ꯃꯃꯥ ꯂꯩꯍꯥꯎꯅ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥ ꯍꯥꯏꯔꯝꯃꯤ꯫ "ꯏꯃꯥꯒꯤ ꯈꯝꯕ, ꯅꯪꯁꯤ ꯂꯨꯍꯣꯡꯕꯁꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯨꯄꯤ ꯁꯤꯜꯂꯕꯁꯨ ꯍꯦꯛꯇ ꯃꯌꯥꯗꯦ꯫ ꯍꯌꯦꯡꯅꯦ ꯅꯗꯣꯝꯆꯥ ꯍꯣꯏꯗ ꯆꯠꯂꯨꯁꯨ, ꯅꯗꯣꯝꯆꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯅꯨꯄꯤꯗꯣ ꯑꯝꯇ ꯎꯅꯔꯨꯁꯨ." ꯈꯝꯕꯅ "ꯃꯥ, ꯑꯩ ꯉꯝꯃꯣꯏꯀꯣ, ꯅꯨꯄꯤꯅꯦꯅ ꯃꯊꯣꯡ ꯆꯥꯕ ꯑꯝꯇ ꯁꯤꯜꯂꯛꯇꯦ, ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯉꯥꯛꯇ, ꯀ꯭ꯋꯥꯗ ꯆꯨꯞꯄ ꯂꯩꯁꯥꯕꯤ ꯈꯔ ꯁꯤꯟꯕꯤ, ꯑꯩ ꯄꯥꯝꯖꯗ꯭ꯔꯦ, ꯑꯩ ꯑꯗꯨꯝ ꯑꯄꯥꯝꯕ ꯊꯤꯖꯔꯒꯦ." "ꯍꯥꯏ, ꯅꯪꯒꯤ ꯑꯄꯥꯝꯕ ꯊꯤꯔꯤꯉꯩꯗ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯔꯤꯗꯨ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ? ꯏꯃꯥꯁꯤ ꯏꯃꯧꯒ ꯎꯅꯤꯡꯂꯦꯅꯦ, ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯁꯦ ꯅꯣꯛꯅꯔꯦꯀꯣ." "ꯏꯃꯥ, ꯑꯗꯣ ꯏꯗꯣꯝꯆꯥ ꯁꯈꯤꯒ ꯍꯦꯛ ꯍꯦꯛ ꯈꯠꯅꯕꯗꯣ ꯇꯧꯒꯅꯨ, ꯃꯤꯅ ꯂꯥꯜꯂꯁꯨ ꯑꯩꯈꯣꯏꯅ ꯂꯥꯟꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯪꯒꯤ ꯄꯥꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯂꯧ ꯁꯔꯨꯛ ꯄꯤꯔꯣꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯆꯟꯅꯨꯄꯤ ꯊꯥꯖꯁꯦ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗꯒꯤ ꯐꯠꯇꯕ ꯍꯧꯔꯛꯂꯕꯅꯤ." "ꯍꯣꯏ ꯁꯤꯃ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ." "ꯑꯣ, ꯏꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯑꯃ ꯂꯩꯀꯣ? ꯏꯃꯧ ꯑꯃꯇꯪꯒ ꯂꯩꯔꯗꯤ ꯑꯩꯗꯤ ꯀꯅꯥꯁꯨ ꯀꯤꯔꯔꯣꯏ." "ꯍꯣꯏ ꯌꯥꯔꯤꯁꯦ, ꯅꯨꯄꯤꯗꯣ ꯍꯌꯦꯡ ꯎꯅꯔꯨꯔꯒꯦ, ꯑꯩꯗꯤ ꯄꯥꯝꯗ꯭ꯔꯗꯤ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏꯀꯣ." ꯂꯩꯍꯥꯎ ꯍꯔꯥꯎꯅ "ꯍꯥ, ꯀꯔꯤ? ꯎꯅꯔꯨꯒꯦ ꯍꯥꯏꯕ? ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ, ꯏꯆꯥ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯅꯤ ꯍꯥꯏꯔꯤ." ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯈꯝꯕ ꯃꯗꯣꯝꯆꯥꯅ ꯍꯥꯏꯅꯕ ꯐꯖꯕꯤꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯈꯝꯕ ꯐꯖꯕꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯐꯖꯕꯤ ꯃꯁꯥꯒꯤ ꯈꯔꯁꯨ ꯅꯣꯏ, ꯑꯗꯨꯒ ꯃꯤꯁꯨ ꯌꯥꯝꯅ ꯄꯤꯛꯏ꯫ ꯐꯖꯕꯤꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯈꯝꯕꯗꯤ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯀꯧꯔꯝꯗꯦ, ꯐꯖꯕꯤꯅ ꯑꯣꯏꯅ ꯀꯧꯔꯛꯏ꯫ "ꯏꯕꯨꯡ, ꯅꯪꯅ ꯉꯥꯏꯔꯤꯗꯣ ꯑꯩꯔꯣ?" "ꯑꯦ, ꯀꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯁꯤꯅ? ꯑꯩꯅ ꯉꯥꯏꯔꯤꯁꯤꯗꯤ ꯅꯪ ꯑꯣꯏꯔꯝꯃꯣꯏ." "ꯏꯕꯨꯡꯕꯨ ꯇꯥ ꯈꯝꯕ ꯀꯧꯕ꯭ꯔꯣ?"
ꯈꯝꯕꯒꯤ ꯋꯥꯈꯜꯗ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯡꯒ ꯈꯪꯉꯤꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯒꯤꯅꯦꯅ ꯁꯤꯟꯕꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯑꯊꯤꯕ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ ꯈꯪꯗꯦꯕ ꯏꯃꯥ ꯉꯁꯤꯗꯤ ꯀꯃꯥꯏꯅꯤꯕ ꯅꯪ ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯡꯒ ꯈꯪꯉꯤꯅ ꯑꯩꯅ ꯉꯥꯏꯔꯤꯁꯤꯗꯤ ꯅꯪ ꯅꯠꯇꯦ ꯇꯥ ꯈꯝꯕꯅ ꯉꯥꯏꯔꯤꯗꯣ ꯑꯩꯅꯦ ngasi ꯆꯦꯟꯒ꯭ꯔꯣ ꯍꯥꯏꯔꯦ ꯏꯃꯥꯅ ꯆꯦꯜꯂꯁꯦ ꯇꯥ ꯈꯝꯕ ꯀꯔꯤ ꯂꯣꯏꯔꯦ ꯇꯧꯔꯤꯁꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯉꯥꯛꯇꯅꯦ ꯑꯩꯒꯤ ꯁꯦꯝꯕꯤꯔꯤꯁꯦ 이베마 ꯅꯪꯒꯤ ꯁꯛꯇꯥꯁꯤꯒ ꯀꯩꯗꯧꯔꯒꯦ ꯇꯥ ꯈꯝꯕ ꯃꯔꯝ ꯁꯣꯔꯤꯗꯨꯕꯣ 이베마 ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯑꯩ ꯅꯠꯇꯦ ꯑꯩꯗꯤ ꯅꯨꯄꯤ ꯆꯦꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯊꯤꯕ ꯂꯥꯛꯄꯅꯤ ꯑꯣꯏꯗꯕ ꯍꯥꯏꯔꯤꯗꯨ ꯈꯪꯉꯤ ꯅꯪ ꯑꯩꯒꯤ ꯇꯥ ꯈꯝꯕꯅꯤ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤ ꯌꯨꯝꯗ ꯏꯃꯥꯅ ꯆꯦꯜꯂꯣ ꯅꯨꯄꯥ ꯐꯪꯉꯔꯣꯏ ꯍꯥꯏ ꯃꯁꯤꯗꯤ ꯄꯨꯔꯥ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯦꯗ 이베마 ꯑꯩ ꯆꯠꯂꯦꯀꯣ ꯇꯥ ꯈꯝꯕ ꯆꯠꯀꯦ ꯇꯧꯔꯤꯗꯣ ꯑꯩ ꯈꯪꯉꯤ ꯑꯩꯁꯦ ꯄꯤꯛꯆꯔꯁꯨ ꯌꯥꯝ ꯐꯕꯅꯤ ꯍꯌꯦꯡ ꯋꯥꯏ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯑꯩꯅ ꯂꯨꯅ ꯇꯧꯕꯤꯗꯣꯏꯅꯤ 이전 이베마 ꯑꯩ ꯅꯪꯒꯤ ꯇꯥ ꯈꯝꯕ ꯅꯠꯇꯦ 이전ꯗꯤ ꯌꯨꯝ ꯄꯥꯟꯕꯁꯦ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯇꯥꯏ ꯑꯗꯨꯅ ꯑꯩ ꯆꯠꯆꯔꯤ ꯃꯁꯤꯗꯤ ꯆꯦꯜꯂꯒꯦ ꯍꯦꯛꯇ ꯇꯥ ꯈꯝꯕ ꯆꯦꯟꯈꯤꯅꯣ ꯑꯩꯗꯤ ꯆꯦꯟꯕ ꯉꯝꯗꯤꯌꯦ ꯇꯞꯅ ꯆꯠꯁꯦ ꯍꯣꯏ ꯏꯃꯥ ꯑꯁꯤꯁꯨ ꯅꯨꯄꯥꯁꯦ ꯑꯩ ꯎꯕꯗ ꯆꯦꯟꯈ꯭ꯔꯦ ꯈꯝꯕ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯂꯝꯃꯤ ꯃꯆꯥ ꯆꯦꯜꯂꯛꯄ ꯎꯕꯗ ꯃꯆꯥꯅꯨꯄꯤ ꯊꯥꯁꯤꯗ ꯋꯥ ꯍꯥꯏꯔꯛꯏ ꯂꯩꯍꯥꯎꯅ ꯏꯆꯥ ꯊꯣꯏꯕꯤ ꯑꯥꯗ ꯆꯦꯜꯂꯛꯂꯤꯁꯤꯕꯨ ꯅꯣꯏ ꯗꯥꯆꯧ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯃꯥꯅꯤ ꯅꯨꯄꯤ ꯎꯅꯕ ꯆꯠꯈ꯭ꯔꯒ ꯆꯦꯜꯂꯛꯏꯁꯤꯅ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯑꯆꯧꯕ ꯀꯩꯗꯧꯔꯦ ꯆꯦꯜꯂꯛꯏꯗꯤ ꯈꯝꯕ ꯆꯦꯜꯂꯛꯄꯒꯤ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯅꯦꯅ ꯃꯊꯣꯡ ꯆꯥꯕꯁꯨ ꯑꯃꯠꯇ ꯁꯤꯟꯕꯤꯗꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯅꯨꯄꯤꯗꯨꯅ ꯑꯁꯤ ꯆꯦꯜꯂꯁꯤ ꯂꯩꯍꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯄꯒꯤ ꯑꯩ ꯆꯦꯜꯂꯛꯏꯅꯤ ꯊꯥꯖꯅ ꯃꯁꯛꯇꯤ ꯐꯖꯕ꯭ꯔꯥ ꯇꯥꯆꯧ ꯑꯗꯨꯝ ꯄꯨꯔꯛꯎ ꯌꯥꯗ꯭ꯔꯣ ꯏꯅꯝꯃꯗꯣ ꯆꯩ ꯆꯥꯅꯤ ꯑꯉꯥꯡꯅ ꯅꯨꯄꯤꯅꯦꯅ ꯃꯁꯛ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏ ꯅꯣꯏꯇ꯭ꯔꯤꯛ ꯍꯦꯛ ꯅꯣꯏ ꯀꯔꯤ ꯌꯥꯝꯅ ꯅꯣꯏ ꯍꯥꯏꯕ ꯏꯁ ꯏꯃꯧꯒꯤ ꯁꯦꯕꯥ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯨ ꯑꯩꯅ ꯑꯣꯏꯅ ꯏꯃꯧꯒꯤ ꯁꯦꯕꯥ ꯇꯧꯔꯝꯗꯣꯏ ꯈꯤꯇꯪꯉꯥꯏꯗ ꯃꯊꯪꯗꯒꯤ ꯅꯨꯄꯤ ꯌꯦꯡꯕ ꯆꯠꯂꯣ ꯍꯥꯏꯔꯛꯑꯅꯨ ꯑꯩ ꯑꯗꯨꯝ ꯊꯤꯖꯔꯒꯦ ꯇꯥꯆꯧ ꯑꯩꯗꯤ ꯏꯅꯝꯃ ꯊꯤꯔꯛꯇ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯌꯥꯔꯣꯏꯀꯣ ꯑꯩ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕꯅꯤꯀꯣ ꯐꯥꯔꯤ ꯑꯩꯉꯣꯟꯗꯒꯤ ꯍꯟꯖꯔꯣ 이베마 ꯍꯩ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯑꯝꯇ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯏꯃꯧ ꯅꯨꯄꯤꯒꯗꯣ ꯑꯃꯠꯇ ꯎꯕ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯁꯣꯝꯗ ꯅꯤꯡꯉꯣꯜꯗ ꯃꯃꯥ ꯊꯣꯏꯅꯨꯒ ꯃꯇꯥ ꯁꯅꯥꯔꯩꯒꯅ ꯂꯨꯍꯣꯡꯅꯕ ꯆꯩꯔꯝꯃꯤ ꯁꯅꯥꯔꯩꯗꯤ ꯌꯨꯝ ꯄꯥꯜꯂꯤ ꯊꯣꯏꯅꯨꯅ 이베마 ꯁꯅꯥꯔꯩ ꯅꯪꯒꯤ ꯅꯇꯥꯅꯦꯅ ꯑꯃ ꯂꯩꯔꯤꯁꯦ 이마ꯅ ꯀꯜꯂꯤꯉꯩꯗ ꯃꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕꯁꯦ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯅꯨꯄꯥ ꯑꯐꯕꯒ ꯂꯩꯔꯗꯤ ꯑꯃꯠꯇ ꯁꯦꯝꯃꯨꯗꯅ ꯁꯅꯥꯔꯩꯅ ꯏꯃꯥ ꯅꯨꯄꯥ ꯑꯐꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯈꯪꯅꯧ ꯍꯥꯏꯗꯨꯅ ꯁꯦꯝꯂꯤꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯇꯥꯎ ꯑꯃ ꯂꯩꯌꯦ ꯑꯗꯨꯁꯨ ꯃꯥꯅ ꯍꯟꯅꯨꯔꯦ ꯍꯥꯏꯗꯨꯅ ꯌꯥꯗꯦ ꯅꯤꯡꯉꯣꯜꯅ ꯀꯩ ꯍꯥꯏꯅꯗꯧꯕ ꯋꯥꯠꯂꯤ ꯑꯩꯒꯤ ꯃꯔꯝꯗ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯑꯗꯨꯝ ꯂꯥꯛꯆꯅꯤ ꯊꯤꯔꯨꯅꯨ ꯅꯨꯄꯥꯅꯤꯅ ꯑꯐꯕ ꯀꯣꯌꯨꯅ ꯁꯦꯝꯕꯤꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯟꯅꯨꯕ ꯉꯥꯛꯇ ꯑꯩꯁꯤ ꯌꯥꯝꯅ ꯂꯤꯕ ꯑꯣꯏꯗ꯭ꯔꯤꯀꯣ ꯅꯣꯏꯅ ꯅꯌꯨꯝ ꯉꯟꯇꯥꯅ ꯄꯥꯜꯂꯤ ꯑꯗꯨꯒ ꯑꯩꯕꯨ ꯑꯔꯤꯕꯤ ꯑꯣꯏꯍꯜꯂꯤ ꯍꯩ ꯍꯟꯗꯛꯇꯤ ꯌꯥꯗꯕ ꯌꯥꯔꯣꯏ ꯂꯨꯍꯣꯡꯕꯁꯤ ꯏꯃꯨꯡꯗꯒꯤ ꯇꯣꯝꯕꯁꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯦꯗ ꯅꯣꯛꯇꯨꯅ ꯏꯆꯦ ꯏꯃꯥꯒ ꯏꯆꯦ ꯁꯅꯥꯔꯩꯒꯤꯅ ꯍꯥꯏꯔꯤꯁꯤ ꯌꯥꯔꯣ ꯑꯩꯁꯨ ꯏꯆꯦꯒꯤ ꯂꯨꯍꯣꯡꯕꯒꯤ ꯌꯦꯡꯅꯤꯡꯉꯦꯕ ꯇꯥꯅꯤꯡꯗꯦꯀꯣ ꯇꯣꯝꯕ ꯑꯗꯩ ꯁꯔꯨꯛꯁꯤꯡꯁꯨ ꯂꯩꯔꯨꯁꯣ ꯉꯝꯃꯔꯣꯏ ꯑꯩ ꯀꯣꯏꯕ ꯆꯠꯇꯣꯏꯅꯤ ꯑꯩꯗꯤ ꯏꯆꯦꯒꯤ ꯆꯍꯤ ꯌꯧꯗꯅ ꯂꯨꯍꯣꯡꯗꯣꯏꯅꯤ ꯀꯌꯥꯗ ꯏꯀꯥꯏꯗ꯭ꯔꯤꯅꯣ ꯌꯦꯡꯉꯣꯕꯁꯦ ꯊꯣꯏꯅꯨꯅ ꯇꯣꯝꯕ ꯅꯪꯅ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯌꯨꯝꯒꯤ ꯃꯈꯥꯗ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇꯦꯗꯀꯣ ꯅꯪꯁꯦ ꯃꯥ ꯀꯣꯏꯕ ꯆꯠꯂꯨꯒꯦ ꯑꯩꯁꯦ ꯄꯥꯈꯪ ꯐꯥꯔꯤ ꯏꯆꯦꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯅꯨ ꯃꯤꯒꯤ ꯈꯪꯅꯕ ꯊꯝꯒꯗꯕ ꯃꯇꯝꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯤꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯔꯤꯕꯤꯅ ꯆꯩ ꯑꯩ ꯆꯠꯂꯦ ꯅꯤꯡꯉꯣꯜꯒ ꯁꯅꯥꯔꯩꯒ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯇꯣꯝꯄꯣꯛꯅ ꯅꯤꯡꯉꯣꯜꯕꯨ ꯉꯥꯏꯔꯝꯃꯤ ꯇꯣꯝꯄꯣꯛ ꯅꯤꯡꯉꯣꯜꯅ ꯆꯍꯤ ꯈꯔ ꯍꯜꯂꯤ ꯇꯣꯝꯄꯣꯛꯅ ꯅꯤꯡꯉꯣꯜꯕꯨꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯅꯤꯡꯉꯣꯜꯗ ꯀꯧꯔꯛꯏ ꯏꯆꯦ ꯅꯤꯡꯉꯣꯜ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯅꯤꯡꯉꯣꯜ ꯇꯣꯝꯄꯣꯛꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯗꯨ ꯈꯪꯂꯗꯨꯅ ꯇꯣꯝꯄꯣꯛ ꯅꯪꯅ ꯍꯥꯏꯗꯣꯔꯤꯗꯣ ꯑꯩ ꯈꯪꯉꯤ ꯏꯆꯦꯁꯨ ꯀꯧ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯣꯏꯔꯣꯏꯀꯣ ꯏꯆꯦ ꯅꯤꯡꯉꯣꯜ ꯏꯆꯦꯅ ꯆꯍꯤ ꯍꯜꯂꯁꯨ ꯑꯩ ꯀꯩꯝ ꯈꯟꯗꯦꯕ ꯃꯌꯥꯝꯁꯨ ꯅꯨꯄꯤꯅ ꯆꯍꯤ ꯍꯟꯕ ꯃꯌꯥꯝ ꯂꯨꯍꯣꯡꯅꯔꯤ ꯑꯝꯇ ꯌꯥꯕꯤꯌꯨ ꯏꯆꯦ ꯅꯤꯡꯉꯣꯜ ꯑꯣ ꯑꯩꯁꯨ ꯈꯪꯉꯦ ꯅꯨꯄꯤꯅ ꯍꯜꯂꯁꯨ ꯂꯨꯍꯣꯡꯕ ꯀꯥꯏꯗꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯥꯝꯖꯗ꯭ꯔꯦ ꯑꯉꯥꯡꯅ ꯂꯝ ꯌꯥꯝ ꯍꯦꯟꯒꯅꯨ ꯅꯁꯥꯒꯤ ꯂꯦꯡꯒꯥ ꯑꯣꯏꯅ ꯀꯣꯏꯌꯨꯀꯣ ꯏꯆꯦ ꯅꯤꯡꯉꯣꯜꯅ ꯌꯥꯗ꯭ꯔꯒꯅ
ꯏꯃꯥ ꯍꯣꯏ ꯑꯣꯏꯅ ꯍꯥꯏꯕ ꯂꯥꯛꯍꯜꯂꯒꯦ ꯇꯥꯅꯤꯡꯗꯦꯀꯣ ꯑꯉꯥꯡꯒ ꯂꯣꯏꯅ ꯆꯩ ꯆꯥꯅꯤ ꯍꯦꯡꯉꯁꯤ ꯁꯅꯥꯔꯩꯅ ꯏꯇꯥ ꯅꯪꯁꯨ ꯌꯥꯕꯤꯔꯣ ꯀꯩꯅꯣ ꯅꯨꯄꯥ ꯑꯍꯟꯅ ꯌꯨꯝ ꯄꯥꯟꯗꯣꯏ ꯁꯔꯨꯛ ꯅꯪꯒ ꯆꯍꯤ ꯃꯥꯟꯅꯕ ꯅꯨꯄꯥꯕꯨ ꯂꯩꯔꯝꯃꯔꯣꯏ ꯏꯁ ꯈꯪꯕꯤꯔꯦꯗ ꯑꯩꯈꯣꯏꯒ ꯆꯍꯤ ꯃꯥꯟꯅꯕ ꯄꯥꯈꯪ ꯃꯌꯥꯝ ꯂꯩꯔꯤ ꯅꯣꯏꯅꯅꯦ ꯌꯨꯝꯗ ꯉꯟꯇꯥꯅ ꯄꯥꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯔꯤꯕ ꯑꯣꯏꯔꯤꯕ ꯑꯩꯁꯦ ꯆꯍꯤ ꯀꯩꯁꯨ ꯌꯥꯝꯗ꯭ꯔꯤꯀꯣ ꯆꯠꯂꯣ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯤꯡꯉꯣꯜꯁꯨ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛ ꯀꯔꯤꯃꯇ ꯍꯥꯏꯕ ꯉꯝꯗꯅ ꯌꯦꯡꯖꯍꯧꯋꯤ ꯇꯣꯝꯄꯣꯛ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯃꯥ ꯑꯃꯨꯕꯤꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯏꯆꯥ ꯅꯨꯄꯥ ꯇꯣꯝꯄꯣꯛꯅ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯏꯁꯤꯕꯣ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯏꯃꯥ ꯀꯩꯝ ꯇꯧꯗꯦ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯏꯃꯥꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯏꯃꯥ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯄꯤꯌꯨ ꯀꯅꯥꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯈꯥꯔꯣꯝꯒꯤ ꯏꯆꯦ ꯅꯤꯡꯉꯣꯜꯗꯣ ꯀꯔꯤ ꯏꯆꯦ ꯊꯣꯏꯅꯨꯒꯤ ꯃꯆꯥꯅꯨꯄꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯅꯤꯡꯉꯣꯜꯗꯣ ꯃꯥꯗꯤ ꯅꯪꯉꯣꯟꯗꯒꯤ ꯆꯍꯤ ꯌꯥꯝꯅ ꯍꯜꯂꯤ ꯌꯥꯔꯣꯏꯀꯣ ꯑꯩꯁꯨ ꯍꯥꯏꯕ ꯆꯠꯄ ꯉꯝꯃꯣꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯦꯒꯨꯝꯕꯤꯗꯨꯕꯨ ꯄꯥꯝꯂꯤꯁꯤꯕꯣ ꯅꯨꯄꯤꯅ ꯍꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯅꯤꯡꯉꯣꯜꯗꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤꯅꯤ ꯉꯝꯃꯣꯏ ꯏꯃꯧ ꯑꯣꯏꯕꯒ ꯅꯆꯦꯅꯤꯅꯦ ꯅꯪꯕꯣ ꯁꯣꯝꯗ ꯇꯣꯝꯕ ꯅꯨꯡꯁꯤꯒ ꯎꯅꯔꯝꯃꯤ ꯅꯨꯡꯁꯤ ꯅꯪꯅꯗꯤ ꯆꯦꯜꯂꯁꯦ ꯍꯥꯏꯔꯤꯕ ꯑꯩꯒꯤꯗꯤ ꯏꯆꯦꯁꯨ ꯂꯨꯍꯣꯡꯗ꯭ꯔꯤꯕꯅꯤ ꯅꯣꯏ ꯅꯆꯦꯅ ꯂꯨꯍꯣꯡꯗ꯭ꯔꯁꯨ ꯅꯪ ꯍꯣꯡꯕꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯀꯩꯅꯣ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯑꯩꯗ ꯍꯥꯏꯔꯤꯁꯤꯅꯤ ꯆꯦꯜꯂꯁꯦ ꯌꯥꯗ꯭ꯔꯗꯤ ꯑꯩꯗꯤꯅꯦ ꯑꯇꯣꯞꯄ ꯑꯃꯗ ꯆꯦꯟꯗꯣꯏꯅꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪ ꯌꯥꯝ ꯆꯦꯟꯅꯤꯡꯂꯁꯤꯅꯤꯅꯦ ꯑꯇꯣꯞꯄ ꯄꯥꯈꯪꯒ ꯀꯣꯏꯔꯝꯅꯤ ꯍꯌꯦꯡꯋꯥꯏ ꯑꯩꯗꯤ ꯁꯦꯜ ꯊꯣꯛꯇꯕꯅꯤꯅ ꯋꯥꯏ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯀꯣꯟꯅ ꯆꯦꯟꯁꯦ ꯏꯁ ꯅꯣꯏ ꯆꯦ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯂꯩꯔꯤꯗꯨꯗꯤ ꯀꯩꯗꯧꯕꯒꯤ ꯋꯥꯗꯣꯏꯅꯣ ꯃꯣꯏꯅ ꯄꯤꯖꯅꯤꯡꯗ꯭ꯔꯒꯅ ꯇꯣꯉꯥꯟ ꯆꯥꯔꯤꯗꯅ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯦ ꯍꯥꯏ ꯍꯣꯏꯗ ꯅꯪꯁꯨ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯑꯗꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯋꯥꯅꯤꯀꯣ ꯇꯥ ꯇꯣꯝꯕꯅ ꯍꯥꯏꯕ ꯂꯣꯏ ꯏꯟꯗꯣꯏꯅꯤ ꯇꯣꯝꯕ ꯅꯨꯡꯁꯤꯕꯨ ꯆꯦꯜꯂꯛꯂꯝꯃꯤ ꯑꯍꯜ ꯂꯃꯟꯅ ꯊꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯅꯨꯡꯁꯤꯒꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯅꯤꯡꯉꯣꯜ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯃꯧ ꯑꯅꯧꯕꯤꯁꯤꯗꯤ ꯌꯥꯍꯧ ꯊꯦꯡꯈ꯭ꯔꯦꯗ ꯏꯁꯣꯔ ꯈꯨꯔꯨꯝꯒꯅꯤꯒ ꯀꯥꯎꯔꯕ ꯈꯪꯗꯦ ꯅꯨꯡꯉꯥꯏꯗꯧꯔꯤ ꯉꯔꯥꯡ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯅ ꯍꯧꯒꯠꯇ꯭ꯔꯤꯕ ꯑꯣꯏꯔꯤꯅꯤ ꯍꯌꯦꯡꯗꯒꯤ ꯉꯟꯅ ꯍꯧꯒꯠꯆꯅꯤꯁꯦ ꯑꯣ ꯃꯤꯗꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯗ ꯃꯧꯁꯤꯡꯁꯦ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯇꯧꯏ ꯍꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯀꯨꯏꯔꯒ ꯉꯜꯂꯛꯇꯣꯏꯕ ꯅꯨꯡꯁꯤꯁꯨ ꯍꯀꯥꯝ ꯋꯥ ꯆꯜꯂꯒ ꯊꯣꯛꯂꯛꯏ ꯏꯅꯝꯃꯅ ꯑꯣꯏꯅ ꯋꯥꯏꯁꯦ ꯂꯣꯏꯅ ꯇꯩꯔꯕ ꯑꯩꯗꯤ ꯃꯤꯀꯞꯀ ꯊꯣꯛꯇ꯭ꯔꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯏꯔꯨꯖꯔꯨꯔꯣ ꯑꯍꯣꯏ ꯏꯅꯝꯃ ꯏꯃꯥꯗꯤ ꯏꯔꯨꯖꯔꯕ ꯑꯗꯨꯗꯤ ꯏꯃꯥꯅ ꯆꯥ ꯈꯔ ꯂꯣꯟꯕꯤꯔꯝꯃꯣ ꯑꯩꯅ ꯂꯣꯜꯂꯗꯤ ꯊꯦꯡꯉꯅꯤ ꯅꯨꯡꯁꯤ ꯊꯣꯏꯅꯨꯗ ꯊꯧꯗꯥꯔꯝꯂꯒ ꯆꯪꯈꯤꯔꯝꯃꯤ ꯅꯤꯡꯉꯣꯜꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯤꯗꯤ ꯌꯥꯗꯧꯔꯤꯀꯣ ꯆꯠꯂꯣ ꯆꯥ ꯂꯣꯟꯕꯤꯔꯨꯔꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯧꯁꯦ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯗꯅ ꯀꯔꯝ ꯇꯧꯗꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯅꯨꯡꯁꯤꯁꯨ ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤ ꯃꯇꯧ ꯑꯁꯨꯝ ꯎꯠꯂꯛꯂꯝꯃꯤ ꯅꯤꯡꯉꯣꯜꯒ ꯊꯣꯏꯅꯨꯒꯅ ꯑꯗꯨꯝ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯅꯤꯡꯉꯣꯜꯅ ꯅꯨꯡꯁꯤꯕꯨ ꯀꯧꯔꯛꯏ ꯅꯨꯡꯁꯤ ꯇꯥꯕ꯭ꯔꯣ ꯏꯅꯝꯃꯅ ꯀꯧꯔꯤꯁꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯏꯃꯥꯅ ꯀꯗꯣꯝꯗ ꯆꯠꯈꯤꯒꯦ ꯏꯃꯥꯒ ꯈꯪꯗꯦꯗ ꯑꯩ ꯀꯧꯕꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯏꯅꯝꯃ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯤ ꯏꯪꯈꯣꯜꯗ ꯄꯣꯊꯥꯁꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤನ ꯄꯣꯊꯥꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯁ ꯑꯩꯗꯤ ꯍꯩꯔꯣꯏ ꯌꯨꯝꯗꯁꯨ ꯊꯕꯛ ꯇꯧꯗꯦ ꯄꯣꯊꯥꯗ꯭ꯔꯁꯨ ꯂꯩꯔꯒ ꯑꯣꯏꯅ ꯆꯥꯁꯤ ꯂꯩꯔꯒ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯥꯕꯅ ꯐꯠꯇ꯭ꯔꯣ ꯃꯧꯅ ꯑꯗꯨꯛ ꯌꯥꯝ ꯇꯜꯂꯗꯤ ꯌꯥꯔꯔꯣꯏꯀꯣ ꯃꯤꯒꯤꯗꯒꯤ ꯂꯩꯔꯒ ꯆꯥꯗꯣꯏ ꯁꯔꯨꯛ ꯏꯁꯥꯅ ꯊꯥꯔꯒ ꯆꯥꯕꯅ ꯍꯦꯟꯅ ꯏꯁꯥ ꯐꯗꯣꯏꯅꯤꯀꯣ ꯉꯝꯖꯗ꯭ꯔꯦ ꯑꯩ ꯏꯁꯥꯁꯨ ꯉꯝꯗꯦ ꯏꯅꯝꯃ ꯑꯗꯨꯝ ꯊꯥꯕꯤꯔꯣ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯅꯨ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯁꯥꯎꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯅꯌꯨꯝ ꯄꯥꯅꯤꯡꯂꯕ꯭ꯔꯣ ꯃꯧꯅꯤꯅ ꯇꯧꯔꯤꯁꯦ ꯄꯣꯠ ꯆꯩ ꯊꯥꯁꯦꯅ ꯍꯥꯏꯔꯤꯕꯕꯨ ꯎꯁꯤꯠꯇꯅ ꯉꯝꯖꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯝꯃꯒ ꯆꯪꯈ꯭ꯔꯤꯅꯤ ꯑꯗꯨꯒ ꯏꯃꯥꯁꯨ ꯌꯨꯝ ꯄꯥꯟꯕꯗ ꯍꯥꯏꯔꯒ ꯂꯩ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯃꯧ ꯊꯤꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯄꯥꯜꯂꯣꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯁꯨ ꯐꯪꯗ꯭ꯔꯦ ꯃꯧꯅꯁꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯩꯕꯨ ꯅꯨꯄꯥ ꯐꯪꯗꯦꯗꯤ ꯍꯥꯏꯅꯣ ꯑꯩꯅ ꯄꯥꯝꯖꯗꯕꯒꯤꯅꯤ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯅꯤꯅ ꯃꯧꯅꯗꯤ ꯑꯩꯕꯨ ꯎꯁꯤꯠꯀꯗ꯭ꯔꯣ ꯏꯃꯥ
ꯑꯣ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ ꯅꯨꯡꯁꯤꯗꯤ ꯂꯨꯝꯃꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯂꯩꯍꯥꯎꯅ ꯃꯆꯥꯅꯨꯄꯥ ꯈꯝꯕꯗ ꯆꯩꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯆꯟꯅꯨꯄꯤꯁꯤꯁꯨ ꯂꯨꯍꯣꯡꯒꯗꯕ ꯃꯇꯝ ꯀꯨꯏꯗ꯭ꯔꯤ ꯅꯆꯟꯁꯤꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯅꯪꯅ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯁꯤꯅꯦ ꯅꯪꯕꯣ ꯑꯣ ꯑꯩꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯣ ꯏꯆꯟ ꯊꯥꯖ ꯍꯥꯟꯅ ꯂꯨꯍꯣꯡꯂꯁꯤ ꯇꯥꯆꯧ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯀꯝꯗꯧꯅ ꯂꯨꯍꯣꯡꯗꯣꯏꯅꯣ ꯑꯩꯅꯁꯨ ꯄꯥꯝꯗꯦ ꯇꯥꯆꯧꯒꯤ ꯅꯨꯄꯤꯁꯦ ꯂꯩꯇ꯭ꯔꯗꯤ ꯑꯩꯒꯤ ꯏꯇꯥ ꯁꯤꯟꯊꯣꯏꯒ ꯑꯣꯏꯅ ꯂꯨꯍꯣꯡꯂꯣ ꯀꯔꯤ ꯃꯤ ꯁꯤꯟꯊꯣꯏꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯑꯩꯗꯤ ꯃꯥꯁꯨ ꯏꯆꯟ ꯑꯣꯏꯅ ꯈꯜꯂꯤ ꯑꯣ ꯅꯪꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯏꯆꯦ ꯏꯆꯟꯅꯤ ꯂꯣꯏꯅ ꯈꯜꯂꯝꯃꯅꯤ ꯏꯃꯥꯁꯦ ꯁꯤꯔꯝꯗꯥꯏꯗ ꯏꯃꯧꯅ ꯁꯦꯕꯥ ꯇꯧꯕꯗꯣ ꯄꯥꯝꯃꯤꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯁꯣꯏꯗꯅ ꯃꯊꯪ ꯊꯥꯗ ꯃꯧ ꯄꯨꯔꯛꯑꯅꯤ ꯑꯩ ꯊꯤꯕ ꯆꯠꯂꯒꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯅꯤꯅꯦ ꯅꯣꯏꯅ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯇꯥꯆꯧ ꯃꯧ ꯄꯨꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯄꯨꯔꯛꯑꯣ ꯍꯥꯏꯕ ꯍꯩ ꯑꯄꯪꯕꯤ ꯃꯧ ꯍꯥꯏꯔꯤꯁꯦ ꯂꯩꯁꯥꯕꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯐꯪꯈ꯭ꯔꯦꯗꯀꯣ ꯃꯁꯤꯕꯣ ꯁꯣꯝꯗ ꯅꯤꯡꯉꯣꯜꯒ ꯊꯣꯏꯅꯨꯒꯅ ꯅꯨꯡꯁꯤꯒ ꯈꯠꯅꯔꯝꯃꯤ ꯊꯣꯏꯅꯨꯅ ꯍꯩ ꯃꯧ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯣꯏꯔꯕꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏꯗꯅ ꯅꯅꯝꯃꯅ ꯂꯣꯏꯅ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯦ ꯏꯅꯝꯃ ꯂꯩꯕꯒꯤ ꯑꯩꯁꯨ ꯊꯕꯛ ꯇꯧꯗ꯭ꯔꯤꯕ ꯃꯌꯨꯝ ꯄꯥꯅꯤ ꯈꯪꯗ꯭ꯔꯗꯤ ꯈꯔ ꯊꯕꯛ ꯇꯧꯕ ꯇꯥꯔꯤ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯊꯕꯛ ꯇꯧꯒꯦꯅ ꯂꯥꯛꯄ ꯅꯠꯇꯦ ꯅꯤꯡꯉꯣꯜꯅ ꯍꯦ ꯀꯔꯤꯅꯣ ꯃꯧꯅꯥꯎ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯅꯣꯏ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯕꯅꯤꯀꯣ ꯋꯥꯗꯦ ꯏꯅꯝꯃꯗꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯔꯝꯗ ꯌꯥꯝ ꯈꯪꯕꯒꯤ ꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯉꯔꯣꯏ ꯏꯃꯥꯅꯁꯨ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯈꯤꯗꯥꯏ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯦ ꯃꯤꯅ ꯐꯅ ꯎꯗꯕꯅꯤ ꯍꯩ ꯑꯗꯨꯗꯤ ꯏꯆꯥꯁꯤ ꯌꯨꯝ ꯄꯥꯅꯕ ꯍꯥꯏꯖꯟꯕꯅꯤꯅꯦ ꯅꯪꯗꯤ ꯅꯕꯨꯛꯇꯣ ꯐꯠꯇꯕꯅꯤꯅ ꯐꯠꯇꯅ ꯑꯗꯨꯝ ꯈꯜꯂꯤ ꯑꯣꯏꯔꯝꯅꯤ ꯏꯆꯥ ꯅꯨꯄꯤꯗꯤ ꯏꯆा ꯅꯠꯇ꯭ꯔꯕ꯭ꯔꯣ ꯌꯨꯝ ꯊꯨꯒꯥꯏꯅꯕ ꯇꯧꯅꯨ ꯃꯧ ꯅꯪ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯦꯕ ꯏꯃꯨꯡꯁꯦ ꯀꯨꯏꯅ ꯂꯩꯁꯥꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯀꯔꯤ ꯅꯪꯒꯨꯝꯕꯤ ꯅꯠꯇꯦꯀꯣ ꯏꯆꯥꯁꯤ ꯆꯍꯤ ꯁꯨꯗꯅ ꯌꯨꯝ ꯄꯥꯟꯕꯤ ꯌꯥꯔꯦ ꯇꯣꯛꯑꯣꯕ ꯏꯃꯥ ꯃꯤꯅ ꯇꯥꯔꯒ ꯏꯀꯥꯏꯖꯩ ꯅꯨꯡꯁꯤ ꯎꯁꯤꯠꯇꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯏꯅꯨ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯌꯦꯡꯗꯨꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯁꯤ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯆꯥꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄ ꯃꯇꯝꯗ ꯆꯦꯛꯁꯤꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯐꯥꯎꯕ ꯀꯣꯏꯍꯟꯈꯤꯗ꯭ꯔꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯒꯤ ꯀꯣꯏꯅꯤꯡꯕ ꯉꯥꯎꯅꯤꯡꯕ ꯃꯇꯝꯗ ꯏꯃꯥꯅ ꯀꯥ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯐꯪꯂꯤꯁꯤ ꯅꯤꯡꯉꯣꯜ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯑꯩ ꯀꯩꯝꯇ ꯂꯥꯟꯅ ꯈꯟꯗꯦꯕ ꯑꯩ ꯑꯣꯏꯅ ꯇꯥꯅꯤꯡꯉꯛꯇ꯭ꯔꯦ ꯇꯣꯝꯕꯁꯨ ꯊꯕꯛ ꯆꯠꯂꯨꯕ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯇꯥꯇꯣꯟ ꯑꯩꯈꯣꯏꯅꯤ ꯇꯣꯉꯥꯟ ꯆꯥꯔꯁꯤ ꯏꯅꯝꯃꯒ ꯏꯃꯥꯒꯅ ꯑꯩꯕꯨ ꯊꯕꯛ ꯇꯧꯗꯦꯅ ꯆꯩ ꯇꯣꯉꯥꯟ ꯆꯥꯔꯗꯤ ꯀꯩꯝ ꯍꯥꯏꯔꯛꯑꯔꯣꯏ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯅ ꯋꯥꯅ ꯍꯜꯂꯛꯄꯗ ꯄꯥꯎ ꯌꯥꯝ ꯇꯝꯃꯛꯀꯅꯨ ꯏꯃꯥ ꯍꯣꯏꯅ ꯆꯩꯔꯤꯗꯣ ꯅꯪꯁꯤ ꯌꯥꯝ ꯐꯠꯇꯕ ꯑꯗꯨꯅꯅꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯐꯨꯔꯛꯀꯅꯤ ꯅꯪ ꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯗꯥꯏ ꯑꯣ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯤꯒꯤ ꯃꯤꯆꯪꯒ ꯆꯪꯉꯤ ꯑꯩꯗꯤ ꯅꯨꯄꯥ ꯑꯍꯟꯗ ꯂꯩꯔꯗꯤ ꯅꯨꯄꯤꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯂꯨꯍꯣꯡꯕꯅꯤ ꯉꯝꯁꯨ ꯉꯝꯗꯦ ꯑꯗꯨꯒ ꯀꯔꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯦꯁꯦ ꯆꯍꯤ ꯀꯩꯁꯨ ꯌꯥꯝꯗ꯭ꯔꯤ ꯅꯪꯒꯨꯝꯕꯤ ꯌꯨꯝ ꯉꯟꯅ ꯄꯥꯅꯤꯡꯕꯤ ꯅꯠꯇꯦ ꯅꯪꯒꯨꯝꯕ ꯀꯌꯥꯅ ꯆꯍꯤ ꯁꯨꯗꯅ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯕꯁꯤꯡꯁꯤꯅ ꯑꯔꯤꯕꯤ ꯍꯥꯏꯍꯜꯂꯤ ꯌꯥꯝꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯗꯤꯅꯦ ꯆꯩ ꯆꯥꯅꯤꯅ ꯑꯩ ꯈꯛꯇ ꯅꯠꯇꯤꯌꯦ ꯌꯨꯝ ꯉꯟꯅ ꯄꯥꯜꯂꯤꯁꯦ ꯃꯤ ꯑꯇꯩꯗꯗꯤ ꯍꯥꯏꯗꯦ ꯑꯩꯈꯣꯏ ꯏꯕꯣꯛꯅꯗꯤ ꯌꯨꯝ ꯉꯟꯇꯥ ꯄꯥꯜꯂꯣ ꯍꯥꯏꯕꯒꯤ ꯂꯨꯍꯣꯡꯕꯅꯦ ꯈꯪꯕ꯭ꯔꯣ ꯑꯍꯟꯗ ꯂꯩꯔꯗꯤ ꯂꯨꯅꯁꯨ ꯇꯧꯕꯤ ꯍꯥꯏ ꯅꯪ ꯑꯉꯥꯡꯅꯤ ꯏꯃꯥꯅ ꯏꯆꯦꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯆꯩ ꯆꯧꯕ꯭ꯔꯥ ꯑꯍꯣꯏ ꯇꯧꯔꯔꯣꯏ ꯅꯨꯡꯁꯤꯁꯨ ꯆꯩꯈꯤꯕꯅ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ ꯑꯉꯥꯡꯒ ꯑꯣꯏꯕꯅꯤꯅ ꯁꯣꯝꯗ ꯈꯝꯕꯁꯨ ꯃꯃꯥ ꯂꯩꯍꯥꯎꯗ ꯁꯦꯜ ꯈꯔ ꯄꯤꯌꯣ ꯍꯥꯏꯔꯝꯃꯤ ꯃꯥ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯊꯥꯡ ꯑꯝꯇ ꯂꯩꯒꯦ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯊꯕꯛꯀ ꯁꯨꯔꯨ ꯅꯨꯄꯤꯁꯨ ꯊꯤꯔꯔꯣꯏꯗꯕ ꯅꯪꯅ ꯁꯦꯜ ꯇꯥꯜꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯅꯪꯒꯤ ꯕꯥꯖꯤꯅ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝꯁꯤꯡꯁꯤꯅ ꯑꯗꯨꯝ ꯍꯤꯡꯉꯨ ꯅꯨꯄꯤ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯅꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ ꯏꯃꯥꯅ ꯁꯤꯜꯂꯁꯨ ꯃꯌꯥꯗꯦ ꯐꯔꯦ ꯑꯩ ꯈꯨꯟ ꯊꯪꯅꯕꯗ ꯊꯥꯡ ꯂꯩꯕ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥꯒꯤ ꯕꯣꯔꯗꯒꯤꯅꯦ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯛꯄ ꯑꯣꯏꯖꯔꯣꯀꯣ ꯏꯃꯥꯁꯦ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯤ ꯑꯣ ꯊꯦꯡꯅꯔꯛꯄ ꯑꯣꯏꯖꯔꯒꯦ ꯈꯝꯕ ꯑꯁꯨꯝ ꯅꯤꯡꯉꯣꯜ ꯍꯣꯏꯒꯤ ꯈꯨꯜꯗ ꯊꯥꯡ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯊꯥꯡ ꯁꯥꯕ ꯏꯕꯣꯍꯜꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯈꯨꯟꯁꯨ ꯊꯪꯅꯩ ꯅꯪꯕꯨ ꯀꯣꯏꯕꯒ ꯂꯥꯛꯇ꯭ꯔꯣ ꯈꯨꯔꯥ ꯂꯥꯛꯇꯦꯗ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯣꯏ ꯑꯗꯨꯅ ꯑꯣꯏꯔꯝꯃꯅꯤ ꯑꯩꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯍꯥꯏꯔꯤꯁꯤ
ꯑꯗꯣ ꯊꯥꯡꯁꯦ ꯉꯁꯤꯗꯤ ꯂꯣꯏꯔꯔꯣꯏ ꯍꯌꯦꯡ ꯂꯥꯛꯎꯀꯣ ꯄꯥꯈꯪ ꯑꯣꯏꯔꯗꯤ ꯈꯔ ꯀꯣꯏꯊꯣꯛꯅꯤ ꯏꯕꯨꯡꯉꯣ ꯍꯣꯏ ꯈꯨꯔꯥ ꯀꯣꯏꯕ ꯆꯠꯄꯁꯦ ꯌꯥꯝ ꯇꯟꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯆꯠꯂꯅꯤ ꯈꯝꯕꯁꯨ ꯏꯕꯣꯍꯜ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗ ꯅꯤꯡꯉꯣꯜꯁꯨ ꯀꯩꯊꯦꯜ ꯆꯠꯅꯕ ꯂꯥꯛꯄꯗ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯊꯦꯡꯅꯔꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤꯗ꯭ꯔꯕ ꯄꯥꯈꯪ ꯑꯔꯤꯕ ꯈꯝꯕꯁꯨ ꯅꯤꯡꯉꯣꯜ ꯎꯕꯗ ꯉꯥꯎꯈꯤꯔꯝꯃꯤ ꯅꯤꯡꯉꯣꯜꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯥ ꯀꯣꯏꯅꯤꯡꯕ ꯐꯥꯎꯔꯛꯏ ꯑꯅꯤꯗꯣ ꯑꯍꯥꯟꯕ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯅꯈ꯭ꯔꯦ ꯈꯝꯕ ꯇꯞꯅ ꯍꯥꯏꯖꯩ ꯑꯦ ꯏꯃꯥꯒꯤ ꯕꯣꯔꯁꯤꯗꯤ ꯉꯁꯤꯗꯤ ꯐꯪꯉꯤꯅꯦ ꯉꯁꯤꯒꯤ ꯇꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯐꯠꯇꯦ ꯍꯦꯛꯇ ꯐꯥꯔꯁꯤꯔꯣ ꯑꯗꯨꯁꯨ ꯑꯩꯇꯪꯅ ꯐꯥꯕ ꯌꯥꯔꯣꯏꯅꯦ ꯑꯩ ꯏꯀꯥꯏꯕ ꯌꯥꯗꯦ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯀꯔꯤꯅꯣ ꯑꯩꯅ ꯅꯨꯡꯁꯤꯔꯨꯕ ꯅꯨꯄꯥꯁꯤꯕꯨ ꯃꯀꯣꯛ ꯆꯥꯛꯄ ꯑꯣꯏꯔꯖꯥꯠꯂꯣ ꯀꯩꯝꯇꯁꯨ ꯍꯥꯏꯔꯛꯇꯦ ꯑꯉꯥꯡꯁꯤꯡꯅ ꯑꯔꯤꯕꯤ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯅꯕ ꯅꯝꯗꯅ ꯂꯩꯁꯜꯂꯁꯤꯗ ꯑꯩꯕꯣ ꯈꯝꯕꯅ ꯃꯈꯣꯟ ꯈꯔ ꯍꯧꯅ ꯍꯥꯏꯔꯛꯏ ꯏꯆꯟ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯅꯤꯡꯉꯣꯜꯁꯨ ꯍꯦꯛꯇ ꯊꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯍꯥꯏꯌꯨ ꯌꯥꯏꯌꯦ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯉꯣꯜ ꯀꯧꯏ ꯏꯕꯨꯡꯗꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯃꯤꯡꯗꯤ ꯑꯩꯒꯤꯕꯨꯗꯤ ꯈꯝꯕ ꯀꯧꯏ ꯅꯣꯏꯒꯤ ꯈꯨꯟ ꯊꯪꯅꯕꯗꯒꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯈꯪꯅꯁꯦ ꯍꯥꯏꯒꯦ ꯇꯧꯅꯤ ꯌꯥꯕ꯭ꯔꯣ ꯉꯁꯤꯗꯤ ꯄꯥꯈꯪ ꯑꯔꯤꯕ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯅꯤꯗꯨ ꯏꯀꯥꯏꯕ ꯐꯥꯎꯅꯗ꯭ꯔꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯐꯪꯂꯕꯗ ꯑꯃꯅ ꯑꯃꯕꯨ ꯈꯪꯅꯔꯒꯦ ꯈꯟꯈ꯭ꯔꯦ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯣ ꯇꯥ ꯈꯝꯕꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯕꯨꯗꯤ ꯆꯍꯤ 38 ꯁꯨꯔꯦꯗ ꯑꯗꯨꯅ ꯌꯨꯝꯗ ꯏꯃꯥꯅ ꯏꯁꯧ ꯂꯥꯡꯂꯤ ꯑꯣ ꯑꯩꯒꯤꯅ ꯆꯍꯤ 38 ꯁꯨꯔꯤ ꯆꯍꯤ 2ꯗꯤ ꯍꯜꯂꯤ ꯑꯗꯣ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ ꯂꯝꯕꯤꯁꯤꯗ ꯐꯖꯗ꯭ꯔꯤ ꯍꯌꯦꯡ ꯀꯣꯏꯔꯛꯇꯣꯏꯅꯤ ꯊꯣꯛꯂꯛꯎꯀꯣ ꯈꯝꯕ ꯍꯔꯥꯎꯅ ꯃꯌꯨꯝ ꯍꯜꯂꯛꯂꯤ ꯃꯃꯥ ꯂꯩꯍꯥꯎꯕ ꯀꯧꯔꯛꯏ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯨꯔꯛꯏ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯕ ꯋꯥꯔꯤ ꯇꯝꯃꯣ ꯏꯆꯥꯁꯤꯗꯤ ꯉꯁꯤꯗꯤ ꯊꯦꯡꯅꯔꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯑꯩꯅ ꯈꯪꯅꯁꯦ ꯍꯥꯏꯕꯗꯁꯨ ꯌꯥꯔꯦ ꯍꯌꯦꯡ ꯎꯅꯕ ꯆꯠꯇꯣꯏꯅꯤ ꯑꯗꯨꯗꯤꯅꯦ ꯍꯌꯦꯡ ꯍꯦꯛꯇ ꯆꯦꯜꯂꯛꯑꯣ ꯍꯥꯏꯁ ꯑꯃꯨꯛ ꯅꯨꯄꯤꯗꯣ ꯐꯠꯇꯕꯤ ꯑꯣꯏꯔꯝꯃꯗꯤ ꯀꯝꯗꯧꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣꯀꯣ ꯏꯃꯥꯗꯤ ꯏꯃꯧ ꯐꯪꯂꯗꯤ ꯌꯥꯔꯦ ꯁꯣꯝꯗ ꯅꯤꯡꯉꯣꯜꯒ ꯊꯣꯏꯅꯧꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯨꯡꯁꯤ ꯊꯣꯛꯂꯛꯏ ꯅꯨꯡꯁꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯐꯨꯅꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯕꯨ ꯌꯥꯝꯅ ꯀꯤꯖꯩ ꯏꯃꯥ ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯊꯣꯏꯅꯧꯒ ꯅꯤꯡꯉꯣꯜꯒ ꯉꯛꯅ ꯅꯨꯡꯁꯤꯗ ꯌꯦꯡꯂꯛꯏ ꯀꯔꯤ ꯌꯦꯟꯁꯥꯡ ꯍꯥꯏꯕ ꯉꯁꯤꯁꯤꯕꯨ ꯂꯥꯏꯒ ꯑꯣꯛꯅꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯍꯨ ꯍꯥꯞꯄꯒ ꯍꯥꯠꯀꯦ ꯈꯜꯂꯤꯔ ꯈꯪꯗꯦ ꯏꯃꯥ ꯌꯦꯟꯁꯥꯡꯗꯣ ꯍꯥꯏꯔꯛꯑꯣ ꯇꯥꯇꯣꯟ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛ ꯂꯣꯏꯅꯕ ꯏꯆꯟꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯈꯜ ꯇꯥꯔꯛꯏꯗ ꯏꯅꯝꯃ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯏꯅꯝꯃꯗ ꯑꯔꯤꯕꯤꯁꯨ ꯍꯥꯏꯔꯔꯣꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯅꯤꯗꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦꯀꯣ ꯐꯅ ꯑꯋꯥꯕ ꯏꯃꯨꯡ ꯑꯣꯏꯔꯁꯨ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯔꯒ ꯂꯩꯒꯗꯕꯅꯤꯀꯣ ꯆꯣ ꯅꯅꯝꯃꯒꯅꯦ ꯀꯥꯡꯁꯣꯏꯔ ꯀꯩꯅꯣ ꯊꯣꯡꯃꯤꯟꯅꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯏꯅꯝꯃ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯇꯥꯛꯄꯤꯌꯣ ꯇꯥꯛꯀꯦ ꯉꯁꯤꯗꯤ ꯌꯦꯟꯁꯥꯡ ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯅꯤ ꯂꯥꯛꯑꯣ ꯇꯣꯝꯕꯁꯨ ꯍꯜꯂꯛꯂꯤ ꯃꯃꯥ ꯍꯔꯥꯎꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯪꯖꯔꯛꯏ ꯃꯥ ꯀꯩꯗꯧꯔꯒꯦ ꯅꯣꯛꯐꯦ ꯇꯧꯔꯤꯕꯗꯨꯕꯣ ꯕꯥꯖꯤꯒ ꯅꯤꯡꯁꯤꯡꯂꯤꯔꯣ ꯅꯪꯁꯨꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯪꯒꯅꯤ ꯑꯩꯅ ꯍꯔꯥꯎꯔꯤꯁꯤ ꯅꯨꯡꯁꯤꯅ ꯇꯥꯇꯣꯟꯁꯨ ꯍꯜꯂꯛꯑꯦꯅ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯤꯁꯤ ꯏꯃꯥ ꯇꯥꯇꯣꯟꯁꯨ ꯆꯥꯔꯁꯤ ꯀꯔꯤ ꯆꯥꯛ ꯍꯥꯏꯕ ꯅꯪꯅ ꯊꯣꯡꯉꯤꯕ ꯍꯣꯏ ꯏꯅꯝꯃꯅ ꯇꯥꯛꯑꯒ ꯊꯣꯡꯉꯤꯅꯤ ꯏꯃꯥꯅ ꯍꯔꯥꯎꯕꯒꯤ ꯃꯔꯝ ꯂꯩꯔꯤ ꯆꯥꯛꯇꯣ ꯍꯨꯒ ꯍꯥꯞꯄ ꯖꯥꯠꯂꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯝꯇ ꯆꯥꯔꯨꯔꯁꯤ ꯂꯥꯎ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯕꯒꯤ ꯇꯥꯏꯞꯇ ꯍꯣꯏ ꯂꯥꯛꯑꯒꯦ ꯆꯪꯉꯣ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯅꯤꯡꯉꯣꯜꯒ ꯈꯝꯕꯒꯁꯨ ꯈꯪꯅꯕ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯈꯝꯕꯒ ꯅꯤꯡꯉꯣꯜꯒ ꯎꯅꯔꯝꯃꯤ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯅꯤ ꯈꯪꯅꯕꯁꯦ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯗꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯇꯥ ꯈꯝꯕ ꯅꯤꯡꯉꯣꯜꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥ ꯏꯄꯥꯒꯤꯗ ꯁꯦꯕꯥ ꯇꯧꯖꯕ ꯅꯠꯇꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯗꯤ ꯁꯦꯕꯥ ꯇꯧꯖꯕ ꯇꯣꯏꯅ ꯐꯪꯖꯗꯦ ꯑꯩꯒꯤ ꯏꯃꯥꯗꯤ ꯄꯥꯕ ꯌꯥꯎꯗꯅ ꯋꯥꯅ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯕ ꯍꯣꯠꯅꯖꯕꯅꯤ ꯏꯃꯥꯒꯤ ꯂꯃꯟꯗꯩ ꯁꯤꯡꯅꯤꯡꯂꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯇꯥꯕꯅꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯏꯃꯥꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯆꯠꯂꯨ ꯑꯩ ꯀꯩꯝ ꯍꯥꯏꯔꯨꯏ ꯌꯨꯝꯒꯤ ꯃꯧꯅ ꯃꯄꯥꯝ ꯇꯣꯏꯅ ꯆꯠꯄꯗ ꯀꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯁꯥꯎꯗꯣꯏꯅꯣ ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯃꯌꯨꯝꯗꯣ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯇꯥ ꯈꯝꯕꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯊꯦꯡꯅꯕꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ
ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯣꯏ ꯑꯣ ꯇꯥ ꯈꯝꯕꯒꯤ ꯄꯨꯛꯆꯦꯜ ꯈꯪꯖꯔꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯅꯇꯨꯡ ꯏꯜꯂꯛꯑꯒꯦ ꯑꯁꯦꯡꯕ ꯑꯁꯤꯗꯤ ꯅꯨꯡꯉꯥꯏ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯑꯅꯤ ꯈꯝꯕ ꯅꯤꯡꯉꯣꯜꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯤ ꯃꯃꯧꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯃꯧ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯖꯩ ꯏꯆꯥ ꯅꯨꯄꯥꯅ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯕꯗꯤ ꯏꯃꯧ ꯁꯅꯥ ꯄꯨꯔꯛꯅꯕ ꯑꯣꯏꯔꯝꯃꯤ ꯇꯣꯝꯕꯤꯅ ꯏꯆꯦ ꯂꯩꯍꯥꯎ ꯅꯪꯒꯤ ꯅꯃꯧꯁꯤꯗꯤ ꯃꯁꯛꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯆꯍꯤ ꯈꯔ ꯌꯥꯝꯂꯁꯨ ꯅꯨꯡꯁꯤꯕꯅꯤ ꯏꯃꯧꯁꯤ ꯕꯦꯝꯃ ꯏꯃꯥꯁꯤ ꯏꯃꯧꯕꯨ ꯎꯕꯗ ꯍꯔꯥꯎꯕꯅ ꯌꯥꯗ꯭ꯔꯦꯗ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯅꯤꯡꯉꯣꯜꯁꯨ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯤ ꯊꯣꯏꯅꯧ ꯃꯆꯥꯅꯨꯄꯤꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯅꯅꯦꯝꯕꯨ ꯏꯃꯥꯃꯛꯅꯤ ꯈꯜꯂꯨꯀꯣ ꯏꯆꯥꯅ ꯐꯔꯕꯗꯤ ꯅꯅꯦꯝꯁꯨ ꯑꯗꯨꯝ ꯐꯒꯅꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕꯁꯤꯡꯅꯁꯨ ꯐꯔꯕꯗꯤ ꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯡꯁꯨ ꯂꯣꯏꯅ ꯐꯒꯅꯤ ꯑꯗꯨꯕꯨ ꯑꯅꯤꯃꯛ ꯋꯥꯈꯜ ꯇꯥꯕꯗꯤ ꯃꯊꯧ ꯇꯥꯏ ꯏꯆꯥꯗꯤ ꯑꯐꯕ ꯃꯧ ꯑꯣꯏꯌꯨꯀꯣ ꯍꯣꯏ ꯏꯃꯥ ꯏꯃꯥꯒꯤ ꯃꯥꯏꯈꯨꯅꯕ ꯊꯕꯛ ꯇꯧꯔꯨꯏ ꯏꯃꯥ ꯇꯣꯝꯕꯅ ꯏꯆꯦ ꯍꯣꯏꯗꯤ ꯂꯨꯍꯣꯡꯗꯣꯔꯦꯅ ꯍꯔꯥꯎꯕꯗ ꯃꯄ꯭ꯋꯥꯏꯒꯁꯦ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯑꯦ ꯀꯩꯒꯤ ꯀꯥꯎꯗꯣꯏꯕ ꯏꯄ꯭ꯋꯥꯗꯤ ꯏꯃꯨꯡꯁꯤꯒꯤ ꯑꯁꯦꯡꯕ ꯂꯟꯅꯤ ꯅꯨꯡꯁꯤꯗꯤ ꯀꯥꯏꯗ ꯆꯠꯈꯤꯒꯦ ꯎꯗꯦꯗ ꯑꯣ ꯏꯆꯦꯒꯤ ꯁꯅꯥ ꯂꯧꯕ ꯆꯠꯀꯦ ꯏꯃꯧꯅ ꯃꯔꯣꯜ ꯑꯃ ꯋꯥꯈꯜ ꯇꯥꯔꯛꯄꯅꯤ ꯑꯩꯗꯤ ꯍꯤꯡꯕꯒꯤ ꯃꯍꯩ ꯌꯥꯟꯖꯔꯤ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯏꯃꯥ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯁꯦꯝꯕꯤꯕꯤꯌꯦ ꯅꯣꯏꯅ ꯑꯉꯥꯡꯁꯤꯗ ꯇꯥꯛꯄꯤꯕꯒꯤ ꯃꯍꯨꯠ ꯍꯦꯛꯇ ꯈꯠꯅꯩ ꯍꯣ ꯑꯩꯒꯤꯁꯨꯅꯦ ꯑꯁꯣꯏꯕ ꯈꯔ ꯂꯩꯈ꯭ꯔꯦ ꯏꯆꯥꯅ ꯁꯦꯝꯗꯣꯛꯄꯤꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯅꯨꯡꯁꯤꯒ ꯇꯣꯝꯕꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯅꯨꯡꯁꯤ ꯏꯆꯦꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯅꯤ ꯏꯆꯦꯁꯦ ꯂꯩꯕꯒꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯇꯥꯇꯣꯟ ꯏꯅꯝꯃ ꯆꯠꯈ꯭ꯔꯗꯤ ꯏꯃꯨꯡꯁꯦ ꯏꯍꯥꯡ ꯍꯥꯡꯂꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇ ꯏꯁꯥꯁꯦ ꯀꯞꯅꯤꯡꯉꯤ ꯇꯥꯇꯣꯟꯅ ꯋꯥꯔꯛꯄꯤꯔꯝꯗ꯭ꯔꯗꯤ ꯑꯩꯁꯨ ꯑꯐꯕ ꯃꯤ ꯀꯩꯁꯨ ꯑꯣꯏꯔꯝꯂꯣꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯠꯇ꯭ꯔꯕꯗꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕꯁꯤꯡꯅ ꯋꯥꯔꯛꯄ ꯃꯊꯧ ꯇꯥꯏ ꯆꯩꯕ ꯉꯥꯡꯕꯗ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯐꯨꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯔꯝ ꯂꯩꯇꯕ ꯃꯁꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯕꯗꯤ ꯂꯥꯟꯒꯅꯤ ꯅꯪꯁꯨ ꯆꯩ ꯀꯤꯕꯗꯒꯤ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯤꯕꯅꯤ ꯑꯣ ꯑꯩꯁꯨꯅꯦ ꯏꯄꯨꯔꯣꯏꯕ ꯀꯤꯕꯒꯤ ꯋꯥꯈꯜ ꯇꯥꯔꯛꯏꯅꯤ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯔꯝꯃꯗꯤ ꯏꯃꯨꯡꯁꯦ ꯀꯥꯏꯔꯗꯕꯅꯤ ꯇꯥꯇꯣꯟ ꯐꯕꯒꯤ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯔꯛꯄꯅꯤ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯅꯤꯡꯉꯣꯜꯁꯨ ꯂꯨꯍꯣꯡꯈ꯭ꯔꯤ ꯂꯩꯍꯥꯎꯅ ꯃꯆꯥꯅꯨꯄꯥꯒ ꯃꯃꯧꯒ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯧꯁꯤꯕꯨ ꯂꯨꯅ ꯇꯧꯒꯗꯕꯅꯤ ꯕꯦꯝꯃ ꯅꯪꯅꯁꯨ ꯅꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯅꯤ ꯈꯜꯂꯨꯀꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯐꯩ ꯐꯠꯇꯦ ꯈꯟꯅꯔꯒ ꯇꯧꯀꯣ ꯏꯃꯥꯗꯤ ꯑꯍꯟꯁꯨ ꯑꯣꯏꯔꯤ ꯅꯣꯏꯒꯤ ꯑꯁꯥꯗ ꯏꯃꯥ ꯍꯤꯡꯂꯕꯅꯤ ꯈꯝꯕꯅ ꯏꯃꯥ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯕ ꯃꯇꯝ ꯐꯥꯎꯕ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯍꯩ ꯇꯣꯛꯆꯔꯨꯏ ꯅꯤꯡꯉꯣꯜꯅ ꯏꯃꯥꯅ ꯑꯩꯕꯨ ꯅꯆꯥꯗ ꯅꯆꯥꯃꯛꯅꯤ ꯈꯜꯂꯒ ꯑꯩꯅ ꯀꯔꯤꯒꯤ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯣꯏꯗꯣꯏꯅꯣ ꯏꯃꯥꯗꯤ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯏꯃꯥꯅꯤ ꯏꯆꯥꯒ ꯏꯃꯧꯒꯅ ꯍꯔꯥꯎꯅ ꯂꯩꯕꯁꯤ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯃꯆꯥ ꯃꯃꯧ ꯑꯣꯏꯕ ꯀꯌꯥꯅ ꯐꯠꯇ꯭ꯔꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤ ꯀꯌꯥꯗ ꯋꯥꯕꯒꯦ ꯍꯥꯏꯕꯗꯣ ꯃꯣꯏꯅ ꯑꯍꯟ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯏꯁꯣꯔꯅ ꯋꯥꯔꯛꯀꯅꯤꯀꯣ ꯅꯤꯡꯉꯣꯜꯒ ꯈꯝꯕꯒ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ ꯇꯣꯝꯕꯒ ꯅꯨꯡꯁꯤꯒꯁꯨ ꯊꯣꯏꯅꯧꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤ